ngasi numidang wairam phongkhiba tungan Manipuri siphongsingdagi maruoibi ipausing miyamna thamjagi ahanbada Kanglipaki Maira News dagi khongasaraga Kangpokpi Siruda niyam lana sajilama yumani amasum phayengda nauna sajilama resort ama tak-thokre yum tak-thokpagi thabak chathaba policingda khunjasingna nunglangsinuna landabada muknabada sopan nangkre sohari maruoiba pawa moina Manipur Reserve Forestry haina lakthraba mafamsingda ain gi wangbada niyam kaina sajilakpa yumsing sidokpagi khongjanggi sarwa moina ngasi ayu Kangpokpi district ki manungsanba Kangpokpi Forest Division gi Kangsu Siru niyam kaina nauna sajilama yumani amadi phayenggi area da nauna sajilakpa resort nama ngasi Forest Department na takhaikre niyam kaina sajilama yumani amadi resort ama takhaibgi khongjang adu ngasi ayuktagi hauna Manipur Police Department ki makokthongba official sing yauna masing yamlaba police personnel sing amadi IRB personnel singna deploy tawduna sangsinki Forest Department ki official sing amadi police personnel sing adu sanglakpa yaroi haina Kangsup Siru village ki masing yamlaba miyam ama thoktuna khulmasin gi lambi gi sarukta uwa phaijinduna lambi thingjingki tungda khulgi sip yauna wari sanabada yanaba purakpa ngamdabadagi tear gas shell kya kaptuna lambi thingjilibising adu tankaiki loinana kanglon kaina sajilama yumani du tupaiki yum tak-thokpagi thabak sataba horakpada police personnel sing tamna khunja singna lepa leitana nung tharaki madura police personnel khara sopa nangki amasu miyam gi attack adu ngawthoknaba tear gas shell sing kapadura khunja kya aso open yawbog loinana khul adu irang sagatpada yawbani haiba miyoi kaya marum su police na phagatki Kangsup Siru da ngasi kanglon kaina sajilambagi takhaiki bi yumani dudi TR san apokpa TR Renison thoya masum TR doibum apokpa TR Renison gini ngasi eviction toriba yumani asi Kangpokpi Forest Division gi DFON Ganesh IFS no kuyek pi duna hokiba November ani da notice thaduna yumsing asi sidoknaba khankiba sulai khairi Kangla pauduna sumna phongni memra tentakna thamjaramge Kangsup Siru niyam kaina sajilama yumsing tak-thoknaba honabada irang thokpadagi miyoi kya aso apanangkre Kangpokpi Forest Division gi manungsana lairiba Kangsup Siru khulda Forest A ki wangbada niyam kaina sajilama yumsing tak-thoknaba honabada sauna irang thokre thaudo adu khunja singa madi police ki marakta muknarakpadagi nakalani makta aso apan kya yaukre swari thaudo asigi matana press ta phangma pawgi matungina hairiba khulasi da nauna yumani sajilambadagi Kangpokpi Forest Division gi forest officer tha asigi anida notice ama thoktuna yumsing sidoknaba mari lenaba yumbusingda se thaduna khanki divisional forest officer na thokiba notice adubu indabadagi ngasi ayuk police IRB amadi Forest Department gi official singna sangsinduna yum takthoknaba honaki yum tak-thoknaba lakle haiba pau tabadagi Kangsup Tamenglong lambi da khunjasina uwa phaijinduna tayar mai thabana singbagi thabak chatharaki mafam aduda ahenba policing sangsinduna tak-thoraknaba honarakpadagi khunjasingi maraktagi nunglangsinba amadi nauri kapsilakpaga loinana police ki maikaidagi tear gas rubber bullet na singba kya kaptuna tankhaina bonaki maduda khunja mangarum aso apanangki amasum khunjasina nung thajilakpadagi police personnel mariso aso apanangki loinana khongjang junction mari yawba khunja tararum police na phajingkhre hairi hensu pawsina report tarakli atopa pawmana telepati de thokiba thaudok senaba sing phadna logi matungina akanba action launa bhonari social media ra kangluma sel yengthina yaba yumpham yawdaba post thagatpa singi mathakti action lawgani chief minister Kurai telepati da leiba laipam amagi matungda ngarang thokiba thoaningdaba thaudo adugi phibam ngasi chief minister N Birena mafam adu satuna hakthengna yengsingkhre thokriba pamdaba thaudo adu senaba singi mathakta logeba action soidana lawgani kanglukpi irang thokpa yaba yumpham yawdaba posting social media ra thagatpiganu haina chief minister N Birena appeal torakli telepati da ngarang thokriba thaudo adugi matangda chief minister N Birena ngasi nimit jungba pung Tarani thurum taba matamna thaudok thokpam da laktuna hakthengna yengsinki yengsin khongsat adu chief minister N Birena mafam adugi miyamda pungning phathana leinaba madi pamdaba thaudok sing thoktana ba appeal tokhi loinana hiramasigi matangda senaba sing phaduna logeba akan action launaba hotnari haina su miyamna thajaba pikhi thaudo adugi matangda chief minister N Birena pawmising da hai yumpham yawdaba posting social media ra thagatpigano telepati da ngarang thokiba thaudo adu leibak thibani Aikoi matam kya gi mamangdagi punna nungsi sana laiminaraklaba ngaktani aikoi masel amata kaina yaba nati
social media da kanglu masel yengthina ba yaba yumpham yawdba post thagatpasingi mathakte action lawgani ngarang thokriba thawdo adu da sinabasing soidana phagani asiguma logi wamna sataba thawdok singa siyaba ngamloi aikoi puna amatu oina nungsi sana hingmina siyainisu Chief Minister na makatana paumising fundoki ngasi Chief Minister gi yengsin kongsat adu da cabinet PD gi Minister L Susindro wangkai kendra gi MLTS Arun Kumar amade Manipur Police gi makok thangbu official singsu saruk yaki atoba paumana khurai konsam laikai da leiba imung amada hand grenade ama langsilamadagi pokhayaudre ngase pung manga makhairum tarakpada Porompat Police Station gi manungsana khurai konsam laikai khaidem lerakta leiba khaidem iyamba se yangkai gumde apokpa leikidraba khaidem Bir Chandra kaupa miyo amagi yumgi thonggalda hand grenade ama langsilam lairi sakhangdabana bom langsinduna aki khang piramliba khaidem yamba hairiba miyo isi hauji khurai kendra gi MLA su oiriba cabinet PD gi Minister L Susindro LIC yami gi wakarni hauji cabinet PD da CN gi distributor nominee oina leiba miyoini thawdo sigi matangna press ta phangba pawgi matung inadi hand grenade adung asi ayuk yambagi loinabina sumang wai sipada thengnarakibani bom langsilamle habigi pawdi hek phangmaga Porompat Police ki team ama thawdok thophamda laktuna yengsinki grenade adugi safety lever adu paithokibana udong thingai oibadagi Manipur gi police ki bomb detection and disposal squad ki experts in kaudun ayuk pung 13:40 rom taba duwaida bom adu defuse toki loinana numijungba matung pung 12:30 tabda Imphal East ki awang singkhongda akan bisisin tharang nokhatuna bom adu asor engam yauduna pokhayan khreswaidi atopa pawmana Pangal Students Organization phungdo ki buwapum sing condemn tarakli Pangal Students Organization PSO na Sora High School gi matana phungdo ki buwapum sing adu condemn tawi haina Sora High School gi Management and Development Committee na press thokpa sirolaman hairi committee gi siroladun hai school asigi mahiroi singda midday meal sang naina pijaduna lakli loinana school asida thadarakhiba maintenance ki senpam sing lana sesina khibasu amata leite adubo PSO na semjin sajinma manbu wapum kar phongdorakpa silebakthibani school asigi sokidar leitaba maramna computer sing adu headmaster gi yumna thamani Khunja English sing ani ga tareta gi hauju phawa MD Azad Khana headmaster oina thawpudun school asigi soka thorang kaya murum pakatuna lakli loinana Maki hotna zaman school sida mairui masing yam khalakpa ngamlibani maramaduna miyoi kharakhakna school laklamlaga oida buwapam phongdorakpa simatun amu hana tawbiganu hanasu sirolasna makhatana hairi atopa pawmadana Manipur Anglo-Kuki War 1917 to 1919 thokidi aranma puari sakatpa government na punishment piu homi Kangleipak Manipur Anglo-Kuki War 1917 to 1919 haiba war sitokide Kuki gi haiba country malaiti aranma puari sagatpa government na punishment piu haina Federation of Haumi gi president Sapamsa Jadumani na press thokpa sirolasin haidi siolasin hai sursa ningthaugi mathakta singakham sana jawbuna hauba lal hauda khongjai kharana makhoi gi oijo oithak phangnana ba ningthauna loriba sahi gi house tax lupa ohumadu sana jawbun ningthau wairaga lupa amada pihangani haibigi maki lalhaudugi mateng pangmani masima khongjai lanpha taragani thuina makhoi bunga piu singakham sana jawbagi matung inkhibani haina Chief Commissioner of Assam submitted to the Secretary to the Government of India Foreign and Political Departments by letter number 361P Political Department Branch Shillong Tangjun 27 1919 na mayek sing pali lalhogodugi daita kutima singakham sana jawbana insin ki amadi singakham sana jawbana Andaman Nicobar da prisoner oina thakibani hari sirolasin hai suklai leitaba Anglo-Kuki War gi samasuba centenary stone pillar sim phal gi mayol da leriba kukinda khili masida natana Asian Village cycle block the khiliba pillar sidasu Chief Minister N Biren Singagi ming haktuna thamli Manipur gi Kuki khul singde Anglo-Kuki War stone pillar yungli Moirang digi Susamputa lambi Laisang Village saribi Anglo-Kuki War gate asi karamba government gi authority na ayaba piraga khilibano haibadu government miyamna singdokhom thui Sasinabe Anglo-Kuki War sigi matang na Union Home Minister Amit Shah da haukibi English ngani ga taraga mapan gi October taraga mangada memorandum ama Federation of Home na piki
Masigi reply Amit Shahjina Federation of Haumi the Pirakre, Loidana Manipurgi Chief Secretary the address of Duna Anglo Cookie War Sing, Tugaina Bamasum, Lauktunaba Kangala Palekrabani, Loidana Laishema Sana Zaba, Raja Savagi MP Nasu, Mediagi Tong the Anglo Cookie War Latihana, Shangdokrabani, Serosina Aroi with the Haidibadi. Kuding mak singasi yang biraga government atupu matamda puari pulana semje libising sigi matakta akan matawat lakot piduna Federation of Haumi gi makiri gi Manipur gi Minister and Biren gi pungni sing sinjari haibu wapam phungdorakli amaromdana Hairangoi thong Junior High School lenga ki miyang amata sangbida badagi regular headmaster amari sokida laitana onthokpa phibam ama leiramle Manipur lenga ki makada leribi school singi manungda khwaidigi liraba lenga ki school amu oiriba Imphal West District ki Nauria Pakhanglakpa Kendra gi manungsana Mongsangai school leirak sangpham saraki maning thangba sarukta leriba Hairangoi thong Junior High School asi Manipur lenga na miyeng amata sangbida badagi ontokpa phibam amada haujik leiri ngasi pauksi asini school asi gi haujik oiriba phibam hakthingna yengsiluba matamda khanglakibadi school asi da haujik class 1 gi class 8 phawbada punna mahiro yankai gi manga leiri School asigi leifam thopo oza masing asi taraga marini adubu oza mapan khaktana mahiroi sing leirik tambiduna leirama thengnaki School asigi regular headmaster leite hana headmaster oiramba dusu thabaki matam suduna pothakibadigi hauji regular headmaster hapiduna leiri School asigi leiriba mahiroi gi masing asi class 1 da mahiroi nipan class 2 da manga class 3 da manga class 4 da manga class 6 da tara class 7 da tara gani thoi class 8 da mahiroi nipan puna yang kai ga mangani adubu thagatningai oiribdi school asigi oza singna nursery gi class ama hangduna puna mahiroi angang tara ga manga rom lerik takpi tabiriba sini yamna nungai tribadi Hairangoi thong Junior High School asigi school building si ate akaina mapung oire School asigi fencing leitre hana leirambi school gi lamgi park saw leiramba do haujik mapung phana leitre yetlom mairom digi lam khoksilakpudigi school asigi hana gi asingba lamgi park saw do phangma ngamdabani hari aduga school asigi weba sakida lenga ki meke digi happy dabana school asi sit sengbina ba mari yengsinbina leitre School gi oza singna CL khaigatnaraga thada lupa lising ama piduna miyoi ama khakti sokidar oina thamduna ngha gingsinbagi thabak to holi hainisu oza singna phungdoraki hauji school asi oza sing amadi mairoi singna thaknapa phapi sing phangde maduna Manipur lenga ki megedi school asi da thaknabi sing phangana ba water tanki ama sembiduna aphabi sing oza sing amadi mairoi sing gidamakta phanganbiu loinana school asi gi mairoi singna sana khotnabaga mari leinaba polam sing amata lenga ki mekedi pibirakte masisu athubu matamna pibira o haina oza singna phungdorakli yamna nungai tribidi school asigi awang thangma sarukta leiriba common room oina leiriba ka sisu atek akaina pik thanduna leirama thengnaraki masi sembinaba kyara khana mari leinaba education as department gi mari leinaba authority da khangan khrabus haujuk pawu sembidana leiri yamna nungai tribidi hairiba ariba common room sida school sida horakpaga mari leinaba che changsing matam gi oza oiramba singna loram thabak thoram singi record amadi photo kya su kangkhong sai nu leramba thenaki masida sinatana hauji school sigi building gi sarukta akai tu kya yaure loina school gi complex manung su amora kai kya no koi sai nu leramba thenaki na su pawsina makhatana phungdurakli atopa pawmana STDCM gi khongjang bu sakonaba langjing asawbada leiba club ahum amadi laikai miyamna warep lokre haukiba September 8 gi ayuk pung 13 makai tabada Western Star Club langjing asawba Women's Welfare Association langjing asawba Development Committee masum laikai miyam punduna mi pham ama pangtok tuna hauji Manipurda Schedule Tribe Demand Committee Manipur STDCM gi lising makhada Schedule Tribe ki lista yawanduna Constitution gi ngaklo PU haina sangsilibi ihogi matangda khanakre haina Western Star Club langjing asawbi gi President S Nabasingana press thokpa sirol man haidi sirol asina hai mi phamaduna kupna khanariba matungda yelhomi mitai maitai gi hingmaga mari leinaba khongjang asida laikai sigi club amsu maira pai bisingasu saugatpa sarogyaba madi hiramasiga mari leinana STDCM na sangsilakpa makhata ba khongjang singsu thawai haksang yauna sarogyaba loinana angama mateng pang bahain amata oina lemna ki hairi makatarakpada laikai sigi miut oina leiriba local MLA sapam Khunja Kishore ke badasu laikai miyam gi apam si thabak to ontokpinaba Manipur lengal taksinduna hotnabinabasu haijaba haina lemna ki hairina su pausna palakli makasa tarak poina Tilipati area thamasumna CRPC gi section 194 mari thamjingkre
Imphal East District ki manungsana Telipati da leiba ira thauni tawriba laisang ama ngarang amang ata thukolamle haidun irang horakhibaga loinana makhata na pamdaba thaudok thoktanaba district asigi additional district magistrate na mafam adu tha amagi CRPC gi section chamaga nifuga mari thamjingre iramesigi matang Imphal East District ki additional magistrate Samin Ahmad Shah ngarang numidang thokpa order amagi matungina Telipati gi khongnang makhongda leiba mafam adugi miyam ira thauni tawnariba laigi murti singda amang ata thukalamle haibagi wahaudagi kanglup anigi marakta tangdu leitata phibam ama lakhi maduna maram oiraga Imphal urkhul lambida tayar mai thaba wakat mifam phambana singma kya kanglup amana satharakpadagi miyamna sauna khudong satapa mai unhanki oiragliba phibam asina kanglup anigi marakta pamdaba thaudok tholakpa yabagi singnaba leiba maramna CRPC gi section chamaga nifuga mari Telipati gi area da thama sutna thamjingkhre maram maduna hairiba area sida mi manga dagi hena punba sai nung amadi mi sokpa yaba khusu khulai sing puduna satpasu atingma leiragani lokholagdiba thawrang asi miyoibigi punsi amadi lantum ngak sienbada mating oinabani masida miyamna su mateng pangbiu haina su order asina makhatarakli Makasa tarak poina kangla paudigi to papom niam sumdana salaiba rehab center namsinduna thambiba lebak thibani Union of Trust Treatment and Rehabilitation of User for Social Transformation ki convener Soraisam Gobi naikre drug thingbagi namada organization singna niam lana salaiba rehabilitation singa pullaga mipa mipun tawba made senda lambi una satarak pasi lebak thibani masi Union of Trust na haksina lawi wapam masingasi Manipur Press Cup to Pamising Unava Amada Mahana Fundokibani, Mamang Hagi Kungatarukta, Lilong Deriba, Mohala Wise Committee ki Anti-Drug Association Copa Loop Amana, Samuro area digi drug user ani Paraganium Sumdana, Salaiva Yaripok the labor rehabilitation Namada, Namsinduna Tamjin Bibasi, Trust Asina Noijade. Hairiba, Center Sida drug user ani si Yamna Mong Tadaba Kamana Tamagulina. Khong hampam sak sapam amadi tumpham su oiba ka amada punna thambaga loinana sak pijaba du yeng shilaga pijaba amadi doctor na prescribe tawdubi hidak sing pijaba na singba sathari haiba complaint ama lakpadagi family singa punna yeng shiluba matamda lakliba miyoi singa dubu ningthi nungaina tawbidaba kaya thinaki police ta hairaba su kanthok thamana singba kaya sathari Mari lenaba social welfare singna miyeng sangbiu masida customary logi oina pusinana buhonarak pasilebak thibani customary logi oiba mongna pusilaglabadi zatiya gi marakta yetna basauna lerakan haina su phongdokheri makasa tharak poina masum loisilak poina tendak pa paukhra myam paujal pauksi digi myamna thamjage Minister Kemsan Thalon gi PMGSY gi thabak yengsinminanaba Congress na sirol pikre Isteramasum center lenga paiduna double engine gi matagum thabak tawri haina BJP gi lusing busingna pauksi singda pangai haijilaga lupa crore gi senpam lakthokraga lambi semlamdabdagi matangna Congress na puthokpa scam lising amaga satrelom khut thingjinduna taklabusu lenga sina thoksadana leithokli Congress na khut thingjinduna thabak sudana se lakthokre hairiba Susampur district ki Thalon block CM liba PMGS gi PKS MN 03101 amasung MM03102 yengsinba satminanaba MPCC ki President K. Mega Sandrana Rural Development and Panchayati Raj ki Minister Yumnam Khensan da iba sirol pishin krehadi laklib December tarada Minister Masama Gyauna RTNPR ki Chief Secretary Additional Chief Secretary Chief Engineer DC Susampura Madimari Lenaba miyai khudima khongsat asida yaunaba invitation asi Babupura da liba Minister ki quarter satuna pishin ki haidi Makasa tarak poina to papomna tanta film gi IEB asakiran gi waroisin purakna ba wakat mifam satakre Imphal West District ki Iram Sipai awang lekai asang community hall la tanta film gi IEB yensen bam asakiran bu story amadi relics ni haina hapkadabani haina kon hoyel satharingai serakta pauksi khara da yasinakre haina phongdorak padu yaningde mamang su pauksi singda hablaktaba pawdu editor hablakpagi wapum leikrabani thawong si paliba lenga amadi film ga mari leinaba miyoi singna asmu royal sathabiu haina all Manipur tamising mi apun malup ki organization secretary RK Shamana phongdokre wapam si Iram Sipai da pangthokpu wakat mi pamamada mana phongdokhibani mana makataraduna asukuiba matamasi IEB amagi phangpham tokpa sakthung amadi ming haujik phaw hapidana thamlaki
ꯑꯁꯦꯡꯕ ꯋꯥꯌꯦꯜ ꯐꯪꯗꯕ ꯑꯁꯤꯒꯤ ꯆꯔꯥꯡꯅꯔꯤꯉꯩ ꯆꯩꯔꯛꯇ ꯄꯥꯎꯆꯦꯁꯤꯡꯗ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯪꯂꯩ ꯅꯥꯠ ꯀꯟꯕ ꯂꯨꯞ, ꯗꯤ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯔꯝ ꯁꯤꯐꯥꯏ, ꯁꯃꯥꯖ ꯊꯧꯗꯥꯡ ꯅꯨꯄꯤ ꯀꯥꯡꯂꯨꯞ ꯂꯩꯐ꯭ꯔꯥꯛꯄꯝ, ꯗꯤ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯔꯛ ꯑꯁꯪꯕ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯇꯝꯕꯤꯁꯤꯡ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ, ꯑꯉꯝꯕꯁꯤꯡꯅ ꯑꯁꯣꯟ ꯑꯅꯥꯁꯤꯡꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯊꯔꯛꯀꯅꯤ ꯑꯃꯁꯨꯡ ꯆꯌꯦꯠꯅꯕꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ꯫ ꯆꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯝꯂꯦ ꯍꯥꯏꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯂꯝꯐꯦꯜ ꯀꯣꯔꯠ CMFC ꯏꯝꯐꯥꯜ ꯋꯦꯁ 1ꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯔꯠꯇ ꯄꯨꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯇꯨꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯕꯥꯃꯣꯟ ꯀꯝꯄꯨ ꯌꯥꯝꯕꯦꯝ ꯂꯩꯔꯛꯇꯒꯤ ꯋꯥꯏ ꯀꯨꯂꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯝꯕꯦꯝ ꯅꯨꯅꯤꯕꯂꯥ ꯆꯅꯨ ꯑꯦꯂꯥꯏꯁ ꯁꯣꯅꯤꯌꯥ ꯌꯥꯝꯕꯦꯝ ꯆꯍꯤ 19 ꯑꯃꯗꯤ ꯇꯣꯞ ꯈꯣꯡꯅꯥꯡꯃꯈꯣꯡꯗꯒꯤ ꯑꯦꯜ ꯏꯕꯣꯄꯤꯁꯛ ꯁꯤꯡꯍꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁ꯭ꯔꯝ ꯀꯨꯟꯖꯥꯔꯥꯅꯤ ꯗꯦꯕꯤ ꯆꯍꯤ 19 ꯀꯨꯟꯖꯥꯔꯥꯅꯤ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯗ ꯄꯨꯂꯤꯁꯇ ꯆꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯄ꯭ꯂꯦꯌꯔ ꯇꯧꯕꯗ ꯀꯣꯔꯠꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯄꯨꯊꯣꯛꯂꯦ ꯇꯥꯕꯗꯒꯤ ꯂꯝꯐꯦꯜ ꯀꯣꯔꯠ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯔꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯀꯣꯔꯠꯀꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯔꯣꯜꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯆꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯔꯣꯜꯗ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯦꯟꯅꯕ ꯈꯨꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯀ꯭ꯌꯨꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯨꯛꯅꯕ ꯉꯥꯛꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫